BJP Manipur Pradesh ke MLA Singh amamam ta Oina Hotel Imphal da unaduna Houjik thokliba rajniti ki sarang nabasi loishinaba honariba BJP North East in charge MP Sambit Patra nangase Raj Bhavan da chatuna governor ga unakre unakhebagi kari fibam leibagi haina Paumi Singhna hangnaba honarabasu wafam amata fongdoklamdana chatkre BJP gi MLA Singh gi maraktagi legislature party gi luchingba khanduna kanana no chief minister oigani haiba ngasinung thil fawba lauthok ngamdana leide thasi ki tara dagi horaga ngarang fawba hotel Imphal da BJP gi MLA Singh da natana NPP NPF ki fawba MLA Singh unaduna leiriba rajniti gi tang tadaba si sangtaina na bahonaduna lakhiba du Houjik fawbadi amata oina yanaraba luchingba ama khanba ngamdri BJP Manipur Pradesh ki machinchat pamioi amana SKTV da phongdorakhibagi matung inna ngasi makhatana MLA Singh unakhibra haina hangbada unaba leite Houjik maki oina oidibe fibam asida thoidokna hainingai leite hairakhi